Welcome back again, Mambu. Prasanta panganay ko na kurumjari. Ngasi su yam na fajaraba Korea ki film amamuk puduna laksari. Ngasi film masigi maming Superpower Girl. Ahan basenda ikun ure Korea ki high school amatani Mina Kobi Hatri. Larik yam na hibi no pia malerami. Mahak larik ta atukimatik thawai yam na yaurami. Matam subpada mamana basingdagi hena bada honajai amadi makok tana badum honajai. Mahak school asigi topper ni mamana bisingna mahakpu Supergirl haina su kawi. Mina mamana bisingna sian basong basana ba yaudi like ta dum patuna telai. Exam da mark wang na pangna ba amati mahak na satra mayam dagi hena ba makok thongna ba matam subpada khanduna telai. Aduga nakal amromda Zuri Kobi yam ikai tigan binupi masama sulairami mahakti mathanta tumin lay mahaksi class aduda lay haiba pau khanglamde aduna mayamna invisible girl hainasu kongnarami exam ki matam yoksalaklabada mina namidang athengba pau tumning dana ba haiduna guli saraga lairik pari nongalamdai pung mari tasalaklabada tumning ba horoklabada Mamitu tum dana bahayaduna soluted adu napsanduna mamitu laukthona bidamukta soluted adu fazilame mathangi numitta exam numit ni mina exam iringaida nahi tarakhi adubu mahak adum makhatana ina buhunakhi adubu juriati exam da yamna iramde mathangi senda oza sanglatuna makoina ikhiba exam dugi result lauktholukpada Antaksu minana top tare hairamki masida mamanabi singna khubak khuduna rauba pungtokhi osana su mahakpu yamna salamki aduga mamanabi singna mahakpu yamna su kalaknarami adu bujuri haribas patri asidi mamai phawba nungkatpa ikai jabi nupi amani aduna ozana nganglami kanagumba amana wa ngangningaida nothaganu namitu yengu eye contact sisinau hairami aduga ozaduna mahaki kada kaushinduna paukta kaya ama jurida pirami madudi nangna nasagi haijari basinpa madu losangyan madu bro naksu soidana Superpower Girl ama oirakani maramdi kurakna piingaida mahaki makondagi mathanta makudu akairaktuna mathanta tholaktuna mahak paiba ngamlakhi maramde kurakna piklingai matamdasu mahakna mahaki makondagi mathanta tholakna honajai mahakna makondu tamna phakaiduna tholaklaba matungda tamna mahak paiba ngamlakhi karigumba mahaki makon adu kanagumba amana thugaibiriga lokthokpiba taragadi mahak paiba ngamdana siramki pasuyai aduna nahakki leiriba leijariba sinpham adu fudoktuna kanna hono Nangsuk soidana nongmadi Superpower Girl ama oirakani mathangi senda oza aduna practical oina kudam phaba amadi pocket semba tamna ba hairami tanja asida minadi wari haina hiptrami adubu mamitu Uisallu Yadraba masidaki mahakna pakhatsai madudi mahaki mamit adu Uisallu haiba Yadraba masidaki mahakna nurse ki office da sanglammi aduga nurse na piyaduna eye drop thada virami aduga harai khara potha pangkhanda khansangyano aina masidagi nurse thokraba matung mamit adu Uisallu haiba yakiramde masidagi maki mamitta ma mayam ama mathakta salibadu ure ma mayam ama maki mamitta tasimduna sang bahur lammi Mina kapami amadi koirau laurami masidagi mahangna mamitu kumsenduna mayumda sian kirami aduga nakal amromda juri kudam panba pocket semba tituba aigatpa hauruklami masida ozana mahakpu agatlami mahaksu harauzarami masidagi mamanwi singna mahakpu nangsu superpower senba haugle kamdong na truna hegal ino hairami makoisu
zuribu kalakpa hauruklami. Mathangi senda mina tumnanabagidamukta guli chaba haurammi. Adubu tummu haiba yadabadagi guli adu loina lokthokhtuna amukta loina sasillammi. Adubu mamitudi uisallu yakhiramde kongkon karaktuna mahak adu gyan mangduna laikhirami. Mathangda mamanabisingdu aduki matik haraurammi. Madudi zuri yamna thuna philonba tuba lagalpa asida mamanabising adu aduki matik haraurammi. Masidagi makoi mayamna sangsenduna aigi sutubiu haiduna phising adu matang pisalammi. Zuri su yamna thuna yangna lonba hairaklammi. Mamanabisingna zuri haina lawi. Mathangi senda mina ano uptuna school karaklami adubu mamituri kumjalu haiba yadana lairi. Mamanabisingna harai nang khangba anoba super power girl ama tholakle akhoi school da haina. Masidagi zuri mahak phi lonba aduki matik hairaklammi adubu mahak phi phonba yetum adu ubu yakhiramde. Masi hek ubuga masada karino haipang topong khangdaba makoktu lekhairammi koirau laurammi. Mamanabisingna masigi nupisi monster tamthiba ole masi fudalasi hatolasi haina phina namsinduna hanaba toruklammi. Masidagi mina sangsilaktuna zurigi khudang adu paiduna singthokhi aduga la zuriya nang khaktanani aigi mating pangba ngamgodoba haina makutu paiduna rumdugi mapanda thoklammi. Mamanabising sanglaktanaba haiduna thongdu lonsilammi hot mayam amana nansilammi. Masidagi zuriyada aigi mating amukta pangbiu khairammi. Adubu zurina aingamoi haina sum sathokhi. Masidagi minana makutu taplama paduna makoini tusinminarami. Aduga harai aigi mating amtang pangbiu ai awabase amtang kohanbiu. Asumna hairakpagi tanza asida thong hangtu haiduna mamanabisingna last thongdu pakairammi. Aduga lairamiba phibamdu ubada mamanabisingdu amukka ngaklammi. Madudi minagi matang kunadiki mamit kumjalu yadaba adu zurina mamittu posilamki. Masigi akiba sakta masi ubada mamanabising adu pakhatkre. Masida natana zurida karan tarakpa phugi haina tarukpa mamanabi khara masu masin posinba makut posinba torami. Minana zuri thagatsri aigi matam kuina kumjalu yadraba mitse nangna mateng pangbibadagi aigi mitsing asidi kumjalu haiba yare. Wari asida mayam kari hainingbage habadu kamenda pipiramu. School ki satra natraga satri amana larik paba tumba chaba habasi yamna mathau tai. Aduna pasta na bani ai reng wangna nabdi haidana tumba chaba kya khawtokduna larik tang honaba asina mangjar liba asi mangonda yamna monster oiba tamthiba sakta mama laklibasine. Aduna mahakta tumthau haiba yadabagi laina ama naraktuna akibai sakta mama oikhi.